online Manipur YouTube channel asbeng bir mampum namuk po amuka nataram nok sari han badem na Maruoiba pawam update tamjage Manipuri police ke Casper gari ngasi Manipur Ywrakle aduga hairiba Casper gari khara amasu more da susin na bahuragani hairi ma'am aduga mathang ke update asana irang asigi sabsabu warisin purakna ba assembly mi pamna warep lawgadabani CPI Handaki assembly mi famasda kuki MLA tara sarugi hangadabani mamang sahi me hum dagi thorok ke irang asigi sabsa operation purakna bore pamma thasi ki gungani pan dagi fam bahugadur state assembly mi famna lawgadabani haina CPI Manipur state council ki mai kai dagi akan bo fam tamlagli ngasi council asina sinduna rop hal tengda lei irapod wa handa pangthoki pawgi mi fam amada CPI ki state secretary L thoirena mi fam asida kuki MLA tara sarugi hangadabani loinana irang asigi sabsa na tang dulai ta bo operation purakpa amadi wahan thok leiba mi fam hengadabani fam gadur mi fam asida hojik pawdu state asida leiriba irang asiki matangda transparent oina miyam da kangan basu leite leikhai ta ba wafam amada phungdok basu leite center amasung Manipur na samana balengak lei haiduna tawning buta tawbagi mamitai masina state asibu lengak leibagum sul tawba leitabugum supi mada thamli state asida BJP leirabasu MLA tarag mathak action lo basu leite su tawnari ba kukiral hubasing asina niyam sumna su ground run ngakna lehenna ba thapuk paikhat padu leite karigumbada masing amloida ba leirabade su sanabagi mathu tadre maram masina su makata na satharanu democracy satpe leibak amada mikhal haibasi yamna maruai adubu irang asigi matangda Puthok pa haibasi free and fair oiba mikhal oiba ngamloi maram asina status da leiriba irang asi mapung phana loisinduna ingtapam hausagi punsida hanjinba Manipur ama oidre fawba lok sabha gi mikhal matam yeithokuna trabade mikhal pangthok tanaba makhal makha kya gi khungjing chingsin gani haiki pawgi mifam adu da CPI former state secretary L Sotin Kumar na hai status da yamna sathiba ki bagi masak oirba fiam kaya center na create tawbagi sangasi yamna henjilakli Surasanpur da district headquarter mini secretariat yauna SP office mai thaba leibak asigi machu humgi firan ching thabada karigum action amata lawba leite masi yamna leibak thibani Manipur thugaina bon MLA tara tan thokna state assembly na warep lawgadabani center na kuki MLA sing sawgatli masigi khudam handakta lok sabha mikhal ga mari leina MLA tara delhi da kauduna wa khanaba kangpok pida na bodia school prime minister na virtual oina sangabada nemsa ki genbu thagat pa asina takle masi tawgi haina tawbani pumnamang asi tawpham thokta center gi sajatni haukiba numit kharni gi mamang da serap court complex manungda sathakiba thawung adubu state asida law and order fail oire haibasi takle Manipuri maina chakli center gi mikhal gi awawa phawi state asida leiriba irang asi warusin leitabagi mathakta machetana kairaba Manipur haibadu ngasi di oire Churasanpur amasung moreina singbada mi kaya mayumda hanjinba ngamdana leiri Manipur da NRC athubada chat hangadabani loinana Manipur gi irang asigi sabsabu warisin ama pinaba assembly da warip lawgadabani haibasi CPI Manipur state council na Maruoiba demand ni haiki video sing bibagi damakta mayam pumno po amuka hana tagachari anob update ki damakta online Manipur YouTube channel na subscribe to birmo thank you